ꯌꯥꯏ ꯌꯥꯏ ꯈꯨꯔꯨꯝꯖꯔꯤ ꯈꯤꯇꯪ ꯐꯖꯅ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯌꯥꯏ ꯇꯤꯚꯤꯒꯤ ꯌꯥꯏ ꯅ꯭ꯌꯨꯁ ꯏꯟ ꯗꯦꯞꯇ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯄꯥꯎꯗꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 13 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 16 ꯁꯨꯕ ꯁꯦꯁꯟꯅꯤ ꯐꯝꯃꯤꯕꯁꯤ ꯁꯤꯇꯤꯡ 3 ꯂꯩꯒꯗꯕ ꯉꯔꯥꯡꯗꯩ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯍꯧꯕꯒꯤ ꯄꯥꯎꯁꯤ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯁꯦꯁꯟ 3 ꯂꯩꯒꯗꯕ 13 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 12 रक सुबह सेशन ngaraangdagi fam hokre ngarang ahanba numita MP oiramba ama MLA oiramba mioi taruk amadi Manipur Legislative Assembly ge secretary oiramba ama punna mioi mari nipan ge mafamda house na minute ani awaba phongdoktuna ikai khumna utkre ngarang pung 13 taba matamdagi speaker Y Khemsana hodokhiba mifam maduda outer ge MP oiramba paukai haukif kaisamthong acida MLA oiramba laisom lalit lamsang acida MLA oiramba Wangkhaimyum Brajavidu Oinam Esida MLA Oramba Dr. I Ibohonbi Karong Esidage MLA Oramba Purul Sepu Henry Pautei Ketrigau Esida MLA Oramba Singh Thangjam Nandakishwar Amadi Bibek Ras Wangkhem Amadi Manipur Legislative Assembly da Secretary Oramba Thangjam Megras ki mafam da awaw phongdokhi amadi kai khuna botki awaw phongdokpa du House ki Leader su oiriba Chief Minister N Viren House ki opposition leader oibo biyauna member kyana laikhidraba member singi mafam da awaba amadi kai khumnaba phongdokpaga loinena wafum kya phongdokhi House ki leader su oiriba Chief Minister N Virena chingamadi tamgi mari hena phagana ba honabada MP anirak oiramba paukai haukipna loramba thodang asuki matik chawi Manipur bu statehood phangna ba honabada asabu thodang loramki amaromda House ki member oiramba laikhidraba member Taruk L. Lalit, W. Brajavidu, Dr. I. Ibohonbi, T.H. Nandakishore, Henry Pautei, Vivek Ras Wangkhem, Amadi, Assembly Secretary T.H. Megras na Lauramba Thodang Aikoina Kaufam Thokte. Lusingba Singasi, Laikidabasi, Statusigi Asoba Mangjabamani, Laikidabagi Imung Manungi Awabadasu Saruk Yari Haina House that Hamki, Nakalamaromda House ki opposition leader Oriba Okram Ibominasu, House ki member Oramba, member Taruk na Laikidabasi, Asuki Matik Nuaitaba Poi, COVID Namaram Oiraga, Laikidaba Kiasu Yauri. MP Anirak Oramba Paikai Haukif Assembly ge Secretary Oramba Megras yauna lusingba kyana laikidabasi House asigoina amadi State asigoina asoba mangjaba mani haina thamki Obituary reference aduda MLA Singh A. Kemira Vai Karam Shyam S. Rajan L. Radhakishore Deputy Chief Minister Y. Joy Kumar Didi Thaishe K. Ranjit T.H. Lokeshwar N. Loken and Indrajit amadi Speaker Y. Khemchandsu awaba phongdokpaduda saruk yakhi Speaker Y. Khemchandna lusingba sing asina laikidabasi asoba mangjaba mani haikhi Laikidabagi imung manungi awabadasu saruk yari haiki MLA N Indrajanasu mahaki asigi oinasu MLA Oramba member ani yauna state asigi yaifanaba thabak kaya tawramba lusingba singasina laikidabasi thamoisona awaba phongdoksari loinana imung manungi awabadasu saruk yari haiki member singna awaba phongdokpagi wafam sing thamlaba matung house ki member singna leptuna minute ani tumina awaba phongdokhi makatana session asigi ahenba pawdam haiba tare pijage COVID na maram oiraga laikhidraba miyoi singe imung manungda laingak ki maikaidagi pangba yaba mateng pangnaba khanaba haure COVID ki matangda white paper ama soidana puthokani haina ngasi sathakiba Manipur Legislative Assembly gi ngasi ai singarang ni koi paw singarang gi oibini ni mifamda House ki leader su oiriba Chief Minister N Virena phongdokrai session ahum leigadaba 13 suba Manipur Legislative Assembly gi 13 suba session gi ngasi ahubonumita ngarang gi ahubonumita opposition gi member K Megasandrona COVID ki matangda National Positivity gi changdagi state ki positivity gi changna wangli bisigi matangda pukhalakpa calling attention motion amagi paukhumda House ki leader su oriba Chief Minister N Virena makhataruduna COVID laichet asi state asigi miyam ga pulaga leiriba NGO sing club sing minister amadi MLA yauna punna honaduna laichet asi thengnari India gi oina hojik fawbada miyoi crore 3 lakh kun humdoi khara hena positive oikre masigi mathakta miyoi lakh mari lising kunthra homdoiga satru kunithoirom laina asina laikhidrei state asigi oina hojik fawbada miyoi lising amaga chatret kunthra ni thoirom laikhidrei miyoi lakh amaga lising mapan ga chanipa nifum doirom na positive oikre maroina covid ki ahanba amadi anisuba web asi aikhoi puna thengnaminadana lakle anisuba web asida positive oiba amadi laikhidaba masing hengalakli ba asi maroina laina laisat asigi magi sandopagi keno asi maram si ayamana koigi sandoli basigi type si delta variant ki makhal oibana laina si hena thuna sandokpa amadi sibigi chang si wangmani adubu ngasi di laina laisat asi nabagi chang hantharakli amadi sibigi chang su hanthare
Makha tana laina asigi third wave kisu lenga asin lokhatpam thokpa section tharangsing mapung phana lokhatlei hojikti ka hena kiningai oidre amromda singi mafam singda leiba mioi sing laina astegi ngak thongna ba amadi karigumba narakpa tarabasu mapung phana thengnana ba thabak mapung phana paikhale oxygen gi awat pa lehendana ba oxygen plant sing linkhatle ventilator marang kaina phangana basu thorang tawre masitanatana ICU amadi bed masing su hengat halle vaccine kapagi sang su sa da humpugi chang yaure wat hori ba sisu kap thongna bo honari miam gi oiba matam gi mateng pangna bo honari sana thangna ba polam sing yum da fanghana ba honari nomagi suraga hingba mioi sing nomagi oiba tangai fadana changba sing fanghana ba su honari November tha fawba napsa gi sing miam da paisa tingdena phangalagani Nakalamoramda Laina Sinamaram Weraga, Lake the Bamusingi Imung Manunda, Lenga ki Maikegi Mateng Pangna Bakanaba Hore, Mili Kidabagi Changasi, Wang Bugi Matang, the Maruina Oxygen gi sang Nemlopa Matamda, Oina, Pukalakpa Amadi, Hanagi Masagi Oiba Lena, Labor Singer Siga Pulaga Narpo Ibana, Sibigi Changasi, Wang Bugi, Maruiba Maramni, Masipunamak, Tengnasi Harabadi, Baction, Kapa Amadi, Isaisana, Section by Basina, quite Maru Haina Tamki. Calling attention adubo pukaladuna opposition ki member ke Megasandra nangarang phawbugi manungda state asigi oina covid lainana leikidabagi masing asi lising amagad satret kuntrani thoirom yaukhrai masi kari maramgino kari asoiba lei bagino haibasi miyamna khangba wafamne miyamna khangan pham thoi india gi atopa state singda positive ki sang hanthare amadi sibgi chang su hanthare state asidana positive amadi sibgi chang hanthaba ngamdribasi lenga ki kari asoiba leibano haibasi marik chumna khangan biu Hojik fawbada COVID management gi oiba senpham kya yamna kaithokrabage haibasu khanghanbiu ahanba web lakpadage laina sibo thengnana ba haiduna total curfew yauna lockdown thamkiba matamasida nomagi suraga hingba mioi kyagi hingnabagi lambi kari paikhatkiba laikibage haibasu house thambiu masida natana COVID na maram oiraga laikidaba mioi singe imung manungge awabada mateng oinaba lengak asina kari thodang paikhalabage punamag asi miyamna mayek sengna khangnaba lengakna white paper ama puthokpiu haina house thamki Loina Makatana Narangaki Hokiba Assembly Mifam the House Leader Su Oriba Chief Minister N. Virena 16 report of the Business Advisory Committee 2021 report House the Thamkray Ayupung Tarama Toidagi Sataba Hokiba session the Committee on Privilege and Ethics ki Chairman K. Robindrona Committee Gi Kuntramanga Suba report House the Thamki Amaram the Committee on Government Assurance K. Chairman T.H. Radeshyamna Committee Gi Taramapan Suba report House the Thamki Makatana Su Satakibai Assembly Mifam Aduda Deputy Chief Minister Su Oriba Amadi Finance ki in charge Y. Joy Kumarna Manipur Fiscal Responsibility and Budget Management Third Amendment Ordinance 2021 Manipur Ordinance number 2 of 2021 House Table Tauki Amaromda Law and Legislative Affairs Labors and Employment ki in charge Oriba T.H. Setabratana Manipur Court Second Amendment Ordinance 2021 Manipur Ordinance number 3 of 2021 Amadi Manipur Shops and Establishment Regulation and Employment and Condition of Service Ordinance 2021 Manipur Ordinance number 1 of 2021 House the Table Tauki Masini ngarang dagi haukiba koigi Assembly session gi oiba samlapa pogdam si loinina hairiba pogdam si gi matang da ningthina koi makata na hena khana nanum gi damakta ngasi Tom TV gi News and Dab ki studio da online da join tawduna leibire Manipur gi Sanariba social scientist Dr. Dhanavir Laistram Ozabuhan Mukta Taram Nukshari Ozatabibra Hello Okay Ozak ahan bada samlapaina koigi ngarang dagi hokiba Taramathoi Suba Manipur Legislative Assembly gi sitting home legada tarahom doi suba session hokdopagi pawdam loinina assembly da maduda khana kiba wafong ke koi samlapa assembly goiba ahan bagi session gi samlapa pawdam ma zapuna taminare hoi taminare laksaningi ba wafom de handaki assembly session asi sitting ahum khak legani masi koi gi samlapna yengma matamda kitang tien bra koi covid laisa su oiba aduga miam si matam kuina gi su wa ba aduna miam gi lebak si oiba khana ga mayam su lem dum leng do mali session asi gi saurakpa sitting home khaka thamba masi karamba mong da yengbi gentle tasena ha ga di koi gi issue yam leiba matam ni na ko adagi di covid 19 gi su yamaroina ngara mutada koigi Megasandra
मेगासिन थम्बीरिबा माय कॉलिंग अटेंशन मोशन दुदा मयामनजु आई खंबिरमने खले आइदि माना थमिसि ग्राउंड रियलिटी दा याम युंफम मोइबा हाइबदि कोविड नाबगी विक्टिम्स ओइबा लैगिदबा मयाम सिंगसि national level de enkanda in comparison with other states of India akhoi gi siam wangba sida mana labs khra leirabra ise question to ba potsi khanabe ya pot amani aduda sigi sida yamna magi session ji phajana magi only 3 days lebi mota khra sang leiramagadi yam henna khanabe ya pot afaba session yam puthokna adigi di khwaidi chawbo ji Manipur miyamgi isuji masineba aduda se awana tabe imung sing da mateng pangbagi warsu adegi nongmagi suraga sarga hinjaba se lomi sinmi adegi auto driver adegi rickshaw pula ko ai tongan tongan sabak tawjari ba mayam dukan macha macha hangyo mayam adei dukan tori ba sing sida magi thabak sujari ba mayam ma loina maksi gi economic activities ka ji lepsilakpa adegi gamna tobom thoktabada khoi siang am changna laing bagi wa ba adegi covid care center sing sida leiba mom sida akhoi gi serious ora kada na absing si fazana laing bangam bagi pambe leitaba duga rims jenims ta thomjan bada ju problem leiba adegi se oxygen plant leiba sing adegi icu gi ventilator gi khanna ba yabsi gentle jam leigreba aduda calling attention motion du pukhale ane chief minister namagi wapam khara yam ten matamda sengdoe aduga adum lotion grabaneba aduna ai thamjaning di hojik se aduda natabda phaide yamba issue de covid ki problem sini masida hojika haina riba magi kedore khoi gi compensation na pibse legi de bai mung singi degi hoi angang sing orphan gi mama pa legi de sing dugi di moina online da hojik se application me ko dena tawgi mo tham da lising ohum mathak khara iba khotpagi pot pudi paikhalei ko hoi lega ko gi sumoi problem le ngani ke no da masing ji kari yor kada no ke do wada no ngrang chief minister na ngang madu sumadu khara reflected tawi adubu aduk mama yamdu apagi loina maksi hekta one day full ga masi bakda khana baya ba poti ai oyen khalleba adanga makda apagi bill taraga mapanji governor na accept tor pagi piriba adagi di ngang se bill tare ni dana khoi introduce story ja table tham ja adu table tham ba bill myamdu yamaru ba bill ngakta ni ko chief minister gi market gi ani deputy cm gi market gi ani aduga law and order aduga labor ministry dagi ahum ne ba ko lamna tarit ne ba adu mayam sing si thamna khanna ba khot pa khoi gi not a single why wata kari kari comment ga campaign da with the pang to do tonaga chakhi bagi pot la kuji because of only 3 days session lai bagi ne ba ko aina khanjabada matam ji khar lauraga issue sing je adi amaroina education gi issue ko se hojik se angang sing si delhi de like tamba hogre ko akoi gi su hojik se sepai abi wani pharak pa yabgi possibility am wange ba ado ngasing rang numit khani sida di possibility positive ba kambu sing gi rate ka yengba sibagi su khara handara kudong toreba ado hojik laiba train sida sum pharaga di lalai su tambagi hangdor pokot pa torkini adegi handak se 12 adegi di 11 10 promotion pirak pagi adi mapanda like tam chat kada banga sing jo sik saloi da bagi moi me amje cry de accommodate to kada ge ga haiba aduda hoi education ministry nadi magi hana pen paper thena jabada loina ba jatho ga pi badi lai gre ko adubu hen phawai aba mongda gentle yamna phajana nei na ba yaba thamjaning badi phajaba issue me amse debate na taba discussion phajana tawraga ko debate na ina lali nang na sumi haina ba ni dana ko discussion du di am constructive ba thabak tawbu ya ba session me am kuthokna ba pot me am gadu phajana nei naraga yam critical ba days ni na ina khanjaba da how say je ya maru wai maram di
policy formulation tawini ado adugi policy formulation tawbudo executive yamna implementation tawbanina gentle aina khanbada akoigi committee gi tawbagi budi akoina pai hairaga adigi MLA minister jina pai hairaga moi session gi kari gi paya yabdi natte adubu aina khanjabada session mangda public opinion discussion da kaida leibada khara sangna hamaning bazi ayamba experts sing asu thamidana pa aduna public opinion da su khara sang hamaning balai adubu magi smile tawbazidi magi assembly gi moi committee ma leiraga session gi kari gi agenda mayam ji loi khanabani aduda maximum number si loinaba BJP ruling party dagi ni ado opposition dagi di ai khanbada opposition leader khatang maleng khale aduna khanabasi mai pamdu mong ye gadi masing yambana dum puraga satkhibani yam critical matamsida phamiba session jidi kitang di tenman bra ina yadmaina aigi market gi thamjage adu ngangi piba polling attention motion gadi am chang nainaba habida adu budi nainaba thoktre aduda agenda thammaga ka nainaba yabada afa ba issue miyama nainaraga thabak oina tawbada miyamgi awabadu pona namin gentle ai khanbada khatangdi matamji ten bra ina maina ai market gi thamjage ten oibagum tawi adu makata na koigi ngarang si ahuba session gi ahuba numita wangkem kendra dagi opposition gi member oriba MLA kaisam Megasandrana pukalkiba calling attention motion amagi pakumda koigi white paper puthokpiu lengak na covid laichet manungda covid management gi oina tawkiba thabak mayam sigi marik chumba haitari samsamna madugi white paper am puthokpiu haina taksan gi sulei maduda chief minister na phongdo kibasi white paper su puthokani haire covid laikidaba singi imungda senpham khara pina ba khanari covid na maram orkanda laikidaba miyoi singi imung manungda mating selgi oiba mating pangnami wafam lari aina lakchini wafam de akoigi 2020 gi haurakpa dwaidagi hojik phawbada khoi loina duna leiriba covid 19 masidagi miyoi kya hojik positive oiba apunba masing si lak amagi mathak su laikhrabane aduga sibasu lising amaga chatret kuntrani thoi koi yaurena leiri maramaduna covid management gi matang da koi gi miyam se ko lockdown curfew se thengkhang naina thangpanina social issue tholokpa economical koi economy ga mari lena ba issue sing tholokpa gi hek phibam maram marakta uba pangi miyam marakta masina maram marakanda miyam gi koi gi wakhalon da haiba tare laiset asi lai thorong na bagi maramama hek oir kadra haiba sini maramaduna laingak na covid laiset laksinaba honagiba thabak thoram singda masida miyamda laingak ki maikedi aitare authority gi maikedi piba yaba mateng pangba yaba thabak sing miyam gi aifa thorang sing somda laisa su laksan gadaba miyam gi su hingdaba ya de sadaba ya de laisana laina na sirasu siba sadana sirasu siba haibagi wafam pawba ko yauna garabni maramaduna laisa sigi manung sida laingak na paikhaliba miyam gi thabak thoram sing si kamaina ubi ꯆꯦꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ Chief Minister na haibada khangok heta tholakpa ado hanna akoina fazana pre plan tawdana madu mong tana manage tawba ngambagi thaktu leitabagi ni na haiba ahanbagi wapumdu adum tu chumdabdi nate ka ado yes ado first wave ta haibi ai ado second wave today mo akhoi management si in comparison with the first wave kadi khadi khenana manage tawre dana akoina lobudi ai ko adubu sida yamna akoina yengba changai se gas plant leire haire adegidi oxygen plant leire oxygen wala haire adegidi se phamung mayam leire haire phamung jingduda sagi ICU da ventilator yawba masingna kyam yamba khotpa yam critical ora diana budu jumnagi khoigi phamung amada de hekta yadamnina leiriba ventilator mayam du kamaina leiri ada auto district na kyam piri ade madu mayam jigdu ojikse walkable webra ade fazana effective na thabak tawba yabra adu leibra kaisi khoigi second wave study yam fazana yengjinba yabagi mami di tarbane aduda akhogi manipur gi context ta kitang leirisi masi authority na di aina khanbada thidona
knowledge le yam ni thajade ba khoi gi da policy du implement ta matam da equipment me am pi ri ba kholi ba tori ba infrastructure je kana gumba na madu manage ta matam da khoi gi je yamna masing ek su da ba adai phajana manage ta da ba somdana che da di dum phaja phajana tawgi mami ta ba ado yamna haktheng na heta direct akhoi gi case study ma chatna khotna mafam du de yengdana study ga tawraga surprise visit ka tawdana khotna adugi arona thu paw go lodana effective hoina ba hona ba my method me am ga sine dana khoina post sing je yam phajana tawribra kai du ai adugu modu torom do mami ma ta do le canada union minister state union minister khoi gi external affairs and education gi ngara mutda nga si khabar yaw du health minister na mong dhar pada simi am jilo yeng jilu kyam yam na hold this by oxygen plant je thabal tawi taw de ventilator gi kai kai hai myam se gentle kari gum khra di phajana manage to matam da problem le ba implementation da maming do na to bugi pon mami ta bu gum le bra na khan bugi le ba adu na tragadi why all these patients rush to either RIMS or Jennings Corporation like China. Each of the districts ida taseng na facilities do phajana phangdana magi hospitals into the district to get to me am to di Jenim RIMS ta khoi gi ground da di poe ba ada yamna sida nuai to sida ngarang me ka sanda na pukat ba sida aina feel to jaba je ana basing du kana gumba na ubiraga di kanagumba imungna anabadu thengnabiragadi soidana khangneba kyam wage anare kamai phutkani kanada haini adagi gentle nang khangbi duni akoi district mi amjing se leriba medical officer mi amjing se yam phaba yawe imphal west ki moc medical officer je aigi isanupi nabagi matang da on to na phajana response tawre ko within a very short time gari tharai adagi naba phajin yengi adagi di in touch lai ngai te report pirai ko admain torga akhoi si admain to bujawi adagi kana gumba district khara telephone supai pai dab su leiba ad problem si ko mon di gari lai tabagi amagi ade mla da kam akhoi anang ba grassroots level gi people jung mla kamai contact to telephone number bo le moina cha ade mla ju loina mak do heta opangam poteba aduda adi matang da wadana kotana toba de konla sida covid care center da thamme thamakanda hoi oxygen du wang di phare na phara di phare low oiraga de mu ventilator lai mafam da mu puba aduda sarkar gi maki dagi emona dum moi gi manage to budi tawgrani aduga nari bu do koin udrabane ba oxygen mask si upsalaga dum laigrani sari da thai ra su khang re mari mata su sangan re ko adagidi mari mata jangan da badana tana yam lurisi gentle khona moina hiding ba kari mo leiba khot pa ju kai mo hydre adagidi sum lega oxygen do lower selena we icu do pusale ventilator pigre adagidi ni huni leraga sire na puthorani siu matam da ju loi cover toxin gani uraroi oloi busu oloi grani ada khoi na ju mari mata na ju kem khang da ba adai togom me am ju taw phang da ba du tobom di thokte ana ba si longna bani na ko adu bu sigi pain do me am ji all this discontentment je magi imung lei da ba imung singi mari mata gi da si loi na mang nang ba pot amane ba adu da anang ina kun ba imung effort to mung ba imung di to ma kai tre ko adu anang ba imung gi hekta achoba sargaji kindaraga tarak patona wajaba pain da ban ngai taw me am lei basing du akhoi ki compensation is a gentle that is not only the money ko paisa da na te ba my compensation gi compensate to wada basigi aseng ba magi interpretation di already mental kan si yauri ba pungning gi ngai ta ba adegi di mongonda imung me sing du gi ngai ta ba adegi penja da ba tungda tholopagi ki ba smain to de khoi loina sira ga na khalan ba toan me amala ko di later lai gi loi to busida loina ba si compensate to hai bane ba compensation ja sing di aduna akoina sida mana pukhat pi re sida yam khana ba ya bse grassroots level gi praja jingda isingam ga subject ki mathakta
ꯂꯩꯔꯛꯇꯕ ꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯤꯡ ꯈꯔ ꯍꯟꯊꯔꯁꯨ more than 1 lakh ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯊꯕꯛ ꯂꯩꯕꯁꯦ ꯑꯃꯨꯛꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡꯗꯨ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯃꯔꯤ ꯃꯇꯥꯗ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯗꯗꯤ ꯈꯔ ꯍꯦꯟꯅ ꯅꯛꯅꯕꯗꯗꯤ ꯄꯨꯛꯅꯤꯡꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗꯕ ꯃꯄꯥꯁꯨ ꯂꯩꯈꯤꯗꯕ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯧꯕ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯂꯩꯁꯥ ꯌꯥꯝ ꯌꯥꯎꯔꯤꯕ ꯃꯣꯏꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯂꯧꯈꯠꯄꯤꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯥꯏ ꯑꯣꯔꯐꯥꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯤꯡꯒꯦ ꯍꯥꯏꯕꯁꯤꯁꯨ ꯀꯌꯥꯝ ꯌꯥꯝꯅ ꯐꯖꯅ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯏꯃꯨꯡꯗꯁꯨ ꯂꯩꯌꯦꯕ ꯀꯔꯤꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇꯗꯤ ꯂꯣꯟ ꯂꯥꯛ 10 ꯂꯧꯕꯗ ꯂꯨꯄꯥ ꯂꯥꯛ 5 ꯇꯤꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯗꯅꯀꯣ ꯂꯣꯟꯗꯣ ꯑꯗꯨꯝ ꯂꯧꯕꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯇꯤꯡꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯕ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯑꯃꯗ ꯋꯥꯅꯣꯝꯕ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯕ ꯈꯣꯠꯄ ꯂꯩꯕꯒꯤ ꯄꯣꯠꯁꯨ ꯂꯩꯗꯅ ꯑꯗꯨꯅ ꯃꯤꯌꯥꯝꯗꯗꯤ ꯏꯊꯥꯗ ꯊꯥꯖꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯂꯩꯕꯗꯨ ꯉꯔꯥꯡ ꯌꯥꯝ ꯐꯖꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯑꯦꯁꯨꯔꯦꯟꯁ ꯄꯤ ꯐꯖꯅꯀꯣ ꯑꯗꯨꯕꯨ ꯃꯇꯝ ꯇꯦꯟꯅ ꯄꯤꯅꯕꯅꯤꯅ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯄꯗꯨꯗꯤ ꯗꯦꯠ ꯏꯁ ꯃꯆ ꯀꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯒꯗꯤ ꯁꯣꯏꯗꯅꯁꯨ ꯂꯩꯔꯅꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤꯗꯨ ꯌꯥꯝ ꯀꯨꯞꯊꯅꯗꯤ ꯍꯪꯅꯕꯅꯤ ꯄꯤꯅꯕꯅꯤ ꯄꯥꯎꯈꯨꯝꯁꯨ ꯇꯦꯟꯅ ꯄꯤꯔꯁꯨ ꯗꯤꯇꯦꯜꯗꯤ ꯌꯥꯝ ꯑꯣꯏꯌꯦꯕꯨ ꯅꯣꯡꯃ ꯆꯨꯞꯄ ꯑꯃꯗꯨ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯧꯍꯧꯔꯒꯗꯤ ꯖꯦꯟꯇꯜ ꯌꯥꯝ ꯐꯒꯗꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯨ ꯇꯧꯖꯒꯦ ꯍꯥꯏꯕ ꯗꯤꯇꯔꯃꯤꯅꯦꯁꯟꯗꯨꯗꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯩꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯊꯝꯖꯒꯦ ꯎꯠꯊꯣꯛꯄꯤꯌꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯁꯤꯅꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯑꯇꯣꯞꯄ ꯄꯥꯎ ꯂꯧꯈꯠꯆꯒꯦ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯂꯣꯟꯒꯤ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯈꯤꯕꯒꯤ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ 30ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯁꯤꯟꯗꯨꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯔꯤꯁꯔꯁ ꯑꯦꯟड ꯇ꯭ꯔꯦꯅꯤꯡ ACRTꯒꯤ ꯍꯣꯜꯗꯁꯨ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ M. Harikrishnan ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟड ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯗꯤꯔꯦꯛꯇꯔ T.H. Citrana ꯍꯥꯏꯈꯤꯕꯗ ꯆꯤꯟꯗ ꯈꯛꯇ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕꯗ ꯇꯝꯕꯤꯕꯗ ꯃꯃꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯂꯣꯜ ꯌꯥꯝꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯐꯕꯅꯤ ꯑꯗꯨꯃꯛꯄꯨ ꯂꯣꯟ ꯌꯥꯝꯅ ꯈꯪꯂꯕꯁꯨ ꯏꯃꯥꯂꯣꯟ ꯈꯪꯗ꯭ꯔꯕꯗꯤ ꯃꯤꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯃꯒ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯦꯟꯗꯦꯟꯖꯔ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯍꯥꯏꯅ ꯌꯨꯅꯦꯁꯀꯣꯅ ꯂꯥꯎꯊꯣꯛꯄꯗ ꯌꯥꯎꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯍꯟꯗꯅ ꯀꯅꯥꯅ ꯆꯥꯎꯈꯠꯍꯟꯒꯗꯧꯔꯤꯕꯅꯣ ꯂꯣꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯊꯔꯛꯂꯦ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯣꯜ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯆꯤꯟꯗ ꯈꯛꯇ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯂꯣꯜ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯑꯣꯖꯥꯗ ꯂꯥꯛꯆꯒꯦ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯂꯣꯟꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯂꯣꯟꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯑꯗꯨꯝ ꯂꯩꯅꯩ ꯂꯣꯟꯒꯤ ꯅꯨꯃꯤꯠ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯐꯥꯎꯕ ꯆꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤ MP ꯅ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯑꯄꯥꯝꯕ ꯂꯩ ꯑꯩꯈꯣꯏ ꯊꯕꯛ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯂꯩ ꯃꯅꯤꯄꯨꯔꯤ ꯂꯣꯜꯒꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯇꯞ ꯇꯞꯅ ꯐꯒꯠꯂꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯕꯁꯤ ꯂꯧꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯂꯣꯜꯁꯤꯡꯒꯤ ꯏꯊꯤꯜꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯥꯐꯨ ꯄꯤꯔꯤ ꯀꯃꯥꯏ ꯍꯥꯏꯕꯤꯅꯤꯡꯉꯤ ꯖꯦꯟꯇꯜ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯌꯥꯝ ꯋꯥꯡꯕꯖꯥꯠꯅꯤ ꯑꯗꯨꯅ ꯁꯤꯗ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕ ꯌꯥꯏ ꯒꯥꯏꯁꯤ ꯑꯩꯈꯣꯏꯒꯤ MP ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯍꯥꯔꯥꯖ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯁꯦꯀꯣ ꯑꯗꯨꯒ ꯄꯤꯛꯈ꯭ꯔꯕ ꯂꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯁꯤꯒꯤ ꯂꯣꯟ ꯉꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯤꯛꯀ ꯂꯩꯔꯤꯁꯦ ꯃꯣꯏ ꯃꯔꯣꯟ ꯃꯍꯥ ꯀꯥꯏꯕꯤꯒ ꯍꯥꯏꯔꯤꯁꯦ ꯃꯣꯏꯔꯥꯡꯒꯤ ꯁꯥꯌꯣꯟ ꯇꯔꯦꯠ ꯀꯥꯏꯁꯦ ꯍꯂꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯐꯣꯏꯕꯤ ꯂꯥꯏ ꯄꯨꯔꯦꯝꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕ ꯀꯣꯅꯨ ꯑꯣꯏꯔꯣ ꯋꯥꯡꯗꯤꯡ ꯄꯨꯡꯗꯤꯡ ꯂꯩꯕ ꯑꯣꯏꯔꯣ ꯁꯥꯠꯄꯁꯨ ꯅꯨꯡꯁꯤꯂꯩꯃ ꯑꯗꯒꯤꯗꯤ ꯀꯗꯦꯡ ꯊꯥꯡ ꯆꯟꯕ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒ ꯂꯥꯛꯏꯁꯦ ꯃꯥꯏ ꯁꯥꯌꯣꯟ ꯇꯔꯦꯠꯁꯤ
थोखिबा नते मथंग मथंग इरकपनी को अदा whole days magi ipiki magun gase sida ras loi punba hai tain akiba nungsiba akanba athauba degidi magi tongan tongan ba ras mayam nokningba kari kari lari mayam se ama tawatana liraba matamdagi sigumba pot ama puthoraba gaise akhoi mahabharata ramayana lari sigumba neba masi malemgi lam ate daga paglai lebjante ba asomda paradise lost paradise legen kana western village ada akhoi gi da amata watabani adai loan jisu hainingba puthoningba phongdoningba awat pamta leitabane ba awat padi lana ani ani lolamine loan amada nga lem lei haiba hale asmain leidana ba ado uchek chek la ga leidana pombi ga le mai othokba yamna wangrab loan ne ba aduda sai gentle nang biri sida ina yam nuai sida base अखोई इंग्लिश से मसी करम लैंग्वेज नो दे लैंग्वेज स्किल है मालेम गिलम लोइन गिलोन में हमसे मोर देन 50% मान हाथ ने अदा ngasi si hanagi ahansing da leramba loan singdu ngasi akhoi angang sing generation sum lakpa sida sum henjan lakpan ta sum walo ko dong toreba ada ngasi gi tunggi angang sing lakpa di mang mai film de lereba kaino da angang aya masi nomaijing mita thabak chatsi se khangdreba sunday haidra di ko chana posi lupa kun pi khangde 20 haidra di ko ada mama pa na su madu angang sing sida hongdong gai ne habi da hui ju hui ne na mai tiron di habi da ko chana thang na lafoi cha ji law haiba da haida banana cha ji law haiba akoi de sumaina maru ba basic ba loan me am sing se pena mama pa sing se akoi keno na angrang director na habi du yam chume ba akoi gi mama pa sing yam chawbo role ma lei se kai no da role do karam role no da angang sing sida basic ba loan me am sing du di angang sing sina sum hogolak da haibi daga loina khangan basi mathau yam tai ba faja faja wai kasin ko ya yo me yam ji haidana khotna angang sing sida do hojik se ai sum yeng jabada ko isai irek poiro lila pala to boiro adagi di line irek poiro moiro to kam sida anuba angang sing ne ibadi loan ji am lala ju sinare ba haibadi moina khangjari ba poto moina khangjari ba potuga moina di si puthoi ne na khanba ado poti manung da lan ba dum leba sayeng woro isai woro ka do angang sing si phaja phaja ba thain gi sareng phaja phaja ba ina kun bar loan me am ju pahandre adi am tang ba koi mete don gi wai sing si ba novel kaya ju pahandre ka aduna di aina khan bada loan ji sum chokolak pa akhang ba khana dum chokot pa aduga mai live generation jing ji di angang sing sida loan ji phagalak na bagi pot today sum khanja bada yamna handare gap ama sum na pagi phibam da ne hoi loan gi numit pangthok pasi natana koi tongan ba masi phagalana ba thabak su khara tawon su thai duga school gi oja sing su yam soba daita lobi ba phabring khale ba da khoina angang ga su ke de su medium english medium to ba gi pot si yam pamna dum to khoi gi da ko ada aina hygienic ba madi phana yamna khangbo su ko atopa mi gi maron na ngang ba atopi mi gi maron na i be se akhoi su khang da ba dum yaw ba akhoi yam khangi bone ba akhoi na bu khang da ba yawri ba ado loi khangam ni thaje de ba loi khangam ni thaje de ba do adu mayam do angang sing si da maru ba science ki oro maths ki oro angang sing da kai gum kha khangu da ga de heng tung da link up tor ba da bera le ga da pot ka ji de di school college da so di maite ron da english ngambi ro maite ron ngambi ro ka ai loan je bani plus de adu main to bi bagi pot ka du ju khara to yi phai bilingual to bu ka su kai din khale ba ai gi english khara ka ngang ani du manipuri dum ngang ju ai da na ba adu khoi di english medium mai ji da ekta sina kin da bagi pot si sahi kun tra ji da lai ba ma gi sigi web sina ju loan me am ji loi mang gi bne ba adu na ji ai sum yek je ba kana gu mom no wang am ka ne jento recording lo bi ba hanubi oi gra hana oi gra english kyam yan ge mo akhoi mak su yan la bnu pilot da na ado so long as khoi i bi da di yan dre ngam me yan dre ko adu da se ai gi loan du hai ga da mahut tu khang ta ne english na
samak paise masi londu sigrabneba adunadi sigi sangda sirak pasida gentle sum siragadine sagi UNESCO na haibu sumdoineba nongma extinct tawbiya extinct tawgibu lonsu am leirabneba aduna khoi masidi miyamna imugi mama pa socialization da yam fazana important agency or agent wariba parents aduga yamoin mama pa ne ojane adagidi ai basing kai kai miyam singsina kitangdi section biraga hanana mu bengali ki sanskrit ki miyam yan belere hausina mu english si takatan mu yalle lon ki potsi mangan basidi kanana ba ojama chung mama pa sim toyo pheduga si sangdale di jentana hangidi daidi ID sum sidara kadra hai bu thazaba lei aduna khara classic ka oi bhaise classic language oi bakhot basigo movement si khara adum tawdu ai matik sai na mai thamja aduga loishalak puda tentan oja sidharak pagi hen sum phibam soksilak pagi phibam ne ui haibise aduga masi oi taragadi koi state sigi oina haiba tare manipuri lon asi sakhona ba honari ba thabak thoram sing sidi karama maong da leiri na khanbi karama phibam da leiri khanbi gentle ihor hona dreda message thaba de suni akoi maiti mitam ngakta akoi message thana bade english loi thaba ai english amam te de maiti on de eba ai su english bade haidana ko akoi na maiti on da hanni man english adum irakane ada akoi se kare adu no khangdre aina khanbada akoi masi phana bo hona bade di miyam da su yam leire aduga akoi gi sahaja bedoina wa pa ju angang ji sem bhagola ko da poche myam ji phadigom adegi moi na pakpi na kopi kai kai lei ba hinjang na pi ki posing ji angang am khangbre ba adu loina bak se japan di sai tara su dingai laitam chalan dingai da loina tak ko lor kan mo laitam chalan bane akoi su dumaina moi gi matom mak tam dre su sigum myam ji di khangal lo ga am kana ba pot oine khale hoji anga amada maitero class 10 tamaba 11 12 tamaba nga da maiti rong report ma ha da du kari hai no ha ba hang baje english da meaning pi da khangbai mo ga lai gre ona section ma pai pai masida thawai khara yauna tobi ba nga bi da faja faja wai ba ta nga mu pa togom thye na mai thamje okay yam noi jing ase tom tv ge news in depth ki thoram da pujarakli ba I pau singi matang da khara kupthana khana ne bada saruk yabiduna thorma pungphan bidamakta sangnare ba social scientist dr dhanavir laishram ozana saruk yabiduna ngasigi thoram hena mapungphan bidamakta ojabong kana thakachare thank you ngasigi nadi tom tv na sandok seriba news in depth matang sida losinjare hayeng pungphum asimakta da anoba thodo wathok singi pawgolone na pujarake news in depth membong khana kurumjare